ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯠ ꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯔꯤꯝꯁꯇ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3ꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕ, ꯑꯩꯉꯣꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ, ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯃꯤꯌꯥꯝꯅ ꯎꯠꯄꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯩ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯄꯥꯕꯨꯡ ꯑꯃꯤꯠ ꯁꯤꯡ ꯄꯋꯥꯔꯕꯨꯁꯨ ꯑꯩꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯩꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯄꯥꯕꯨꯡꯒꯤ ꯅꯥꯀꯣꯡ ꯌꯧꯕꯤꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯄꯥꯕꯨꯡꯅ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗ ꯑꯩꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯑꯩꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯥꯕꯨꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯆꯥꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ꯫ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯔꯦ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯛꯑꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯔꯇꯪ ꯃꯤꯌꯥꯝꯗ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 4ꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯅꯤ꯫ ꯇꯥꯡ 6ꯇ ꯔꯤꯝꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯑꯦ꯫ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯃꯤꯇꯤꯡ ꯑꯃꯇꯪ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏ꯫ ꯑꯗꯩꯗ ꯁꯥꯔ ꯑꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅ ꯀꯪꯂꯩꯄꯥꯛ ꯇꯨꯗꯦꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯁꯤꯁꯨ ꯑꯃꯨꯛꯇꯪ ꯄꯥꯎ ꯄꯤꯕꯤꯌꯨ, ꯃꯤꯇꯤꯡꯁꯦ ꯃꯣꯏꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏ꯫ ꯑꯩꯅ ꯀꯪꯂꯩꯄꯥꯛ ꯇꯨꯗꯦꯒꯤ ꯆꯦꯅꯦꯜꯒꯤ ꯄꯥꯎꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯦ, ꯃꯣꯏꯒꯤ ꯅꯝꯕꯔꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ, ꯑꯗꯨꯗꯤ ꯁꯥꯔ ꯍꯣꯏꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ, ꯑꯩꯗꯤ ꯃꯣꯏꯒꯤꯗꯣ ꯈꯪꯖꯗꯦꯅ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯈꯤ꯫ ꯑꯗ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯋꯥꯆꯞꯇ ꯆꯦ ꯊꯥꯔꯛꯇꯅ ꯈꯣꯠꯇꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10 ꯑꯩ ꯃꯤꯇꯤꯡꯁꯦ ꯆꯠꯅꯕꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯕꯣꯏ, ꯏꯅꯦ ꯍꯣꯏ, ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯑꯩ ꯁꯪꯒꯣꯝꯕꯝ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯈꯥꯝꯅꯄꯥꯛꯇꯒꯤ ꯈꯣꯏꯔꯥꯛꯄꯝ ꯅꯤꯉꯣꯜꯅꯤ, ꯑꯩ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯕꯥꯆꯧ ꯍꯣꯏ, ꯑꯗꯒꯤ ꯕꯥꯆꯧ ꯍꯣꯏ ꯄꯥꯕꯨꯡ ꯂꯩꯕ ꯏꯅꯝꯃꯣꯏ, ꯃꯣꯏꯁꯨ ꯔꯤꯝꯁꯇ ꯂꯥꯛꯄꯤꯔꯦ꯫ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯗ ꯎꯅꯔꯀꯥꯟꯗ ꯃꯤꯗꯤ ꯌꯥꯝꯅ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯃꯤ ꯈꯔ 4 ꯈꯛꯇꯪ ꯆꯪꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤ 4ꯗꯣ ꯑꯩꯒ ꯊꯥꯔꯒ ꯃꯤ 5, ꯅꯨꯄꯥ 2, ꯅꯨꯄꯤ 2, ꯑꯩꯈꯣꯏ 5 ꯆꯪꯉꯒꯦꯅ ꯑꯩꯈꯣꯏ 5ꯁꯦ ꯆꯪꯉꯛꯑꯦ꯫ MSꯀꯤ ꯑꯣꯐꯤꯁꯇ ꯆꯪꯕ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯃꯤꯁꯦ ꯌꯥꯝꯃꯜꯂꯦ, ꯑꯗꯨꯅ ꯑꯩ ꯈꯛꯇꯪ ꯆꯪꯉꯣꯅ ꯍꯥꯏꯔꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯈꯛꯇꯪ ꯆꯪꯉꯣꯅ ꯍꯥꯏꯕꯗ ꯂꯦꯞꯄ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩ ꯈꯛꯇꯪ ꯆꯪꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ, ꯑꯉꯥꯡ ꯃꯆꯥꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯆꯪꯖꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯦ꯫ ꯑꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔ ꯑꯃ ꯊꯣꯛꯂꯒ ꯆꯪꯉꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯀꯧꯁꯜꯂꯒ ꯐꯝꯍꯜꯂꯦ꯫ ꯐꯝꯍꯟꯕꯗꯒꯤ ꯑꯩꯁꯦ ꯆꯪꯉꯣꯅ ꯍꯥꯏꯔꯦ꯫ ꯑꯩ ꯈꯛꯇꯪ ꯆꯪꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯆꯪꯖꯒꯦ ꯈꯣꯠꯆꯒꯦꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯗ ꯍꯥꯏꯅꯕꯗꯒꯤ ꯃꯣꯏꯅ ꯂꯥꯁꯇ ꯌꯥꯔꯛꯄꯗꯒꯤ ꯑꯩꯒ ꯏꯅꯝꯃꯒ ꯆꯪꯉꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯆꯪꯖꯕꯗ ꯁꯥꯔ ꯍꯣꯏ, ꯑꯗꯒꯤ ꯁꯤꯁꯇꯔ ꯅꯔꯁ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ 2, 3 ꯑꯃꯒ, ꯑꯗꯒꯤ ꯁꯥꯔ 4, 5 ꯑꯃꯒ ꯂꯩꯔꯝꯃꯦ꯫ ꯃꯣꯏꯗ ꯑꯩ ꯆꯪꯉ ꯈꯣꯠꯂꯛ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯆꯪꯉꯣ ꯈꯣꯠꯂꯣ, ꯃꯣꯏꯁꯨ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯈꯣꯠꯂꯒꯦ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯊꯥ 9 ꯐꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ, ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯣꯏ ꯑꯃꯇꯪꯗꯤ ꯇꯧ ꯍꯥꯏ꯫ ꯑꯗ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯀꯩꯒꯤ ꯁꯣꯏꯅꯣ ꯇꯧꯗꯣꯏꯁꯦꯅ ꯑꯩ ꯑꯗꯨꯝ ꯍꯪꯉꯦ꯫ ꯀꯩꯁꯨ ꯅꯠꯇꯦ ꯈꯣꯠꯇꯦ, ꯅꯪꯅ ꯃꯤꯇꯤꯡꯁꯦ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯁꯣꯏ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯇꯧꯍꯟꯕꯅꯤ ꯅ ꯍꯥꯏ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯪꯂꯤꯁꯇ ꯏꯕ ꯈꯣꯠꯄꯒ ꯑꯥꯔꯊ꯭ꯔꯁꯦ ꯄꯥꯕꯁꯦ ꯑꯩ ꯈꯔ ꯍꯟꯗꯣꯛꯄꯁꯦ ꯑꯩ ꯈꯪꯖꯗꯕꯒꯤ ꯑꯩ ꯍꯪꯕꯅꯦꯕ꯫ ꯃꯣꯏꯅ ꯀꯩꯝ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ, ꯁꯤ ꯃꯤꯇꯤꯡꯁꯦ ꯌꯥꯎꯕꯒꯤ ꯁꯣꯏ ꯇꯧꯍꯟꯕꯅꯤꯅ ꯍꯥꯏꯌꯦ꯫ ꯑꯗꯩꯗ ꯃꯤꯇꯤꯡꯁꯦ ꯌꯥꯎꯕꯒꯤ ꯁꯣꯏ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯀꯪꯂꯩꯄꯥꯛ ꯇꯨꯗꯦꯒꯤ ꯆꯦꯅꯦꯜꯒꯤ ꯃꯤꯁꯨ ꯌꯥꯎꯒꯅꯤꯅ ꯆꯦꯗꯗꯤ ꯉꯁꯥꯏꯒꯤ ꯃꯤꯇꯤꯡꯒꯤ ꯆꯦꯗꯨꯗꯤ ꯌꯥꯎꯔꯦ, ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯕꯨꯗꯤ ꯍꯣꯏ ꯃꯣꯏꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯩꯗ ꯁꯥꯔ ꯃꯀꯛ ꯊꯪꯕ ꯁꯥꯔꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯣꯏꯁꯟ ꯈꯔ ꯁꯨꯝ ꯍꯪꯒꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔ, ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯁꯥꯔꯅ ꯍꯥꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯅꯪꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯔꯤꯝꯁꯀꯤ ꯀꯩꯅꯣꯗ ꯀꯝꯄ꯭ꯂꯦꯟꯒꯤ ꯆꯦ ꯑꯃꯠꯇ ꯄꯤꯁꯜꯂꯝꯗꯕꯤꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯇꯧꯔꯛꯄꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯨꯝꯅ ꯂꯧꯖꯗꯦ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯔꯤꯝꯁꯇ ꯆꯦ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯁꯟꯕꯤꯕ ꯈꯣꯠꯄꯤꯕ, ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟꯒꯤ ꯆꯦ ꯑꯃ ꯇꯧꯕꯤꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ, ꯔꯨꯜꯅꯤ ꯈꯣꯠꯅꯤꯅ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯔꯛꯑꯦꯕ꯫ ꯆꯨꯝꯃꯦ, ꯑꯩꯅ ꯍꯥꯏ ꯁꯥꯔ, ꯑꯩ ꯅꯨꯃꯤꯠꯁꯤꯗ
ꯁꯥꯔꯣꯏꯗ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯑꯩ ꯄꯤꯁꯜꯍꯧꯗꯕꯗꯨꯗꯤ ꯑꯩ ꯀꯝꯄ꯭ꯂꯦꯟꯁꯦ ꯄꯤꯁꯟꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯪꯖꯗꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟꯒꯤ ꯆꯦ ꯑꯃ ꯄꯤꯁꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯄꯤꯁꯟꯗꯣꯏꯕ ꯀꯝꯄ꯭ꯂꯦꯟꯒꯤ ꯆꯦꯁꯦ ꯁꯥꯔ ꯑꯩ ꯀꯗꯥꯏꯗꯅꯣ ꯁꯥꯔ ꯍꯣꯏꯅ ꯔꯨꯝꯁ ꯀꯩꯅꯣꯒꯤ ꯗꯣꯛꯇꯔꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯒꯨꯝꯕ ꯑꯝꯗ ꯁꯥꯏꯟ ꯕꯣꯔꯗ ꯑꯝꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯝꯄ꯭ꯂꯦꯟ ꯁꯤ ꯇꯧꯒꯗꯧꯅꯤ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯦꯠꯇꯣꯛꯄꯤꯕ ꯅꯠꯇꯕꯅꯤna ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗꯨꯗꯤ ꯑꯩ ꯂꯩꯖꯍꯧꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯩ ꯇꯧꯍꯧꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯦ ꯑꯗꯩꯗ ꯁꯥꯔ ꯍꯣꯏꯅ ꯂꯩꯕꯅꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯀꯥꯆꯤꯟꯗ ꯂꯩꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯁꯥꯔ ꯑꯩ ꯎꯖꯍꯧꯗꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤꯅ ꯑꯩ ꯁꯥꯔ ꯍꯣꯏꯗ ꯁꯦꯡꯅ ꯍꯥꯏꯖꯔꯦ ꯑꯗꯩꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯁꯤꯒꯤ ꯊꯥꯒꯠꯂꯤꯕ ꯄꯣꯠꯁꯤ ꯅꯪ ꯅꯁꯥꯅ ꯊꯥꯒꯠꯀꯦꯅ ꯊꯥꯒꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯁꯨꯝ ꯀꯩꯅ ꯊꯥꯒꯠꯂꯨ ꯈꯣꯠꯂꯣꯅ ꯍꯥꯏꯔꯒ ꯊꯥꯒꯠꯄ꯭ꯔꯥ ꯍꯪꯉꯛꯑꯦ ꯑꯩꯅ ꯍꯥꯏꯖꯩꯌꯦ ꯁꯥꯔ ꯑꯩꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯑꯩꯅ ꯍꯜꯂꯛꯈꯤꯕ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯁꯥꯅ ꯈꯜꯂꯒ ꯑꯩꯅ ꯊꯥꯒꯠꯆꯒꯦꯅ ꯊꯥꯒꯠꯆꯕꯅꯦ ꯑꯩ ꯃꯤ ꯑꯃꯠꯇꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯗꯦ ꯑꯩ ꯍꯥꯏꯔꯦ ꯑꯗ ꯁꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯕꯨ ꯍꯦꯛ ꯂꯩꯔꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯒꯤ ꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦꯕ ꯁꯥꯔ ꯑꯩꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯆꯦꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯒꯤ ꯑꯆꯨꯝꯕꯕꯨ ꯃꯥꯅ ꯅꯝꯖꯟꯕꯤꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯠꯂꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯩ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯑꯩꯉꯣꯟꯗ ꯑꯙꯤꯀꯥꯔꯁꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩꯇꯕ꯭ꯔꯥꯅ ꯑꯩ ꯍꯪꯉꯦꯕ ꯃꯣꯏꯅ ꯂꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯒꯁꯨ ꯌꯥꯏ ꯈꯣꯠꯂꯦ ꯑꯗꯨ ꯐꯣꯡꯗꯣꯛꯏꯗꯣ ꯌꯥꯝ ꯐꯩ ꯈꯣꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯃꯤꯡꯆꯠꯇꯤ ꯈꯔꯗꯤ ꯃꯥꯡꯉꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡꯗꯨꯗ ꯔꯤꯝꯁꯀꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯔꯤꯝꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯆꯦꯟꯗꯕ ꯑꯩꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯏꯆꯦꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯗꯕꯅꯤꯅ ꯃꯥꯁꯦ ꯔꯤꯝꯁꯀꯤ ꯁ꯭ꯀꯤꯟꯒꯤ ꯋꯥꯔꯗꯅꯤ OPDꯗ ꯂꯩꯕꯅꯤ ꯔꯨꯝ ꯅꯝꯕꯔꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯩꯅ ꯔꯤꯝꯁ ꯄꯜꯂꯒ ꯁꯛꯇꯥꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯗꯤ ꯑꯩ ꯀꯩꯝꯇ ꯑꯩꯅ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯄꯟꯈꯤꯕꯁꯨ ꯂꯩꯇꯦ ꯁꯤꯗꯩꯁꯦ ꯑꯩꯅ ꯁꯦꯡꯗꯣꯛꯇꯣꯏꯁꯦ ꯀꯩ ꯃꯇꯥꯡꯗꯅꯣ ꯑꯩ ꯍꯪꯉꯦꯕ ꯁꯥꯔꯗꯨꯅ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯍꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯅ ꯎꯔꯦ ꯑꯗ ꯃꯦꯁꯦꯖꯁꯤꯗ ꯔꯤꯝꯁꯀꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯦꯅ ꯐꯠꯇꯅ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯐꯕ ꯈꯔ ꯇꯧꯖꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯎꯕꯁꯤꯡꯁꯤꯁꯨ ꯂꯣꯏ ꯆꯦꯟꯗꯔꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯂꯥꯛꯏꯕ ꯃꯦꯁꯦꯖꯇꯨꯗ ꯄꯤꯔꯛꯏꯕ ꯄꯣꯠꯁꯦ ꯐꯠꯇꯕ ꯉꯥꯛꯇ ꯀꯃꯦꯟ ꯄꯤꯔꯛꯄ꯭ꯔꯥ ꯑꯇꯧꯕ ꯈꯔꯅ ꯇꯧꯕꯅꯤ ꯇꯧꯗꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯀꯃꯦꯟꯁꯨ ꯁꯥꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔꯅ ꯑꯗꯨꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ ꯑꯗꯨꯒ ꯐꯠꯇꯕ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯨꯗꯤ ꯃꯁꯥꯅ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯕ ꯑꯩꯉꯣꯟꯗꯁꯨ ꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯁꯤ ꯇꯧꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯁꯤꯃꯛ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯁꯥꯅ ꯂꯤꯊꯣꯛꯆꯕꯅꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯄꯒꯤ ꯍꯥꯏꯖꯕꯅꯤ ꯅ ꯑꯩꯅ ꯁꯥꯔꯗ ꯑꯩ ꯁꯤꯐꯧꯗ ꯑꯩ ꯍꯥꯏꯖꯩꯌꯦꯕ ꯍꯥꯏꯖꯕ ꯀꯥꯟꯁꯤꯗ ꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯆꯨꯝꯃꯦ ꯑꯗꯣ ꯅꯪꯒꯤ ꯁꯤꯒꯤ ꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯤꯁꯇꯔ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯁꯦ ꯅꯨꯃꯤꯠꯁꯤꯗ ꯀꯧꯁꯜꯂꯒ ꯍꯥꯏꯕ ꯃꯇꯝꯗꯕꯨꯗꯤ ꯃꯥꯅꯁꯨ ꯍꯣꯏ ꯑꯩ ꯋꯥ ꯑꯀꯟꯕ ꯈꯔꯗꯤ ꯍꯥꯏꯈꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔ ꯃꯥꯁꯨ ꯅꯨꯃꯤꯠꯁꯦ ꯈꯔ ꯇꯦꯟꯁꯟ ꯀꯥꯔꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗꯩ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ ꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯐꯥꯎꯗ ꯑꯩꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗ ꯑꯩꯅ ꯁꯥꯔꯁꯤꯗ ꯍꯥꯏꯌꯦꯕ ꯁꯥꯔ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯌꯥꯅꯤꯡꯗꯕ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯥꯏꯌꯦꯡꯕ ꯂꯥꯛꯏꯕ ꯄꯦꯁꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯐꯝ ꯊꯣꯛꯄ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯅ ꯇꯣꯉꯥꯟꯅ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧꯗꯨꯗꯤ ꯃꯁꯛ ꯈꯪꯅ ꯇꯧꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯗ ꯇꯥꯏꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯁꯥꯔꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯂꯧꯈꯠꯅꯕ ꯇꯧꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯅ ꯁꯥꯔꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯦꯕꯀꯣ ꯑꯗꯒꯤ ꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯍꯨꯟꯅꯔꯗꯤ ꯃꯥꯒꯤꯁꯨ ꯂꯩꯇꯨꯡ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯉꯣꯟꯗꯁꯨ ꯀꯣꯔꯠꯀꯤ ꯈꯣꯠꯀꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯄꯨꯅꯄꯨꯅ ꯇꯧꯔꯒ ꯅꯉꯣꯟꯗꯁꯨ ꯏꯕꯤꯗꯦꯟꯁ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯈꯤ ꯁꯥꯕꯣꯟ ꯍꯥꯏꯕ ꯍꯥꯏꯗꯤ ꯄ꯭ꯔꯨꯐ ꯚꯤꯗꯤꯑꯣꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯪꯒꯤꯁꯨ ꯑꯗꯨ ꯂꯩꯇꯕꯅꯤ ꯈꯣꯠꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯏꯕꯤꯗꯦꯟꯁ ꯚꯤꯗꯤꯑꯣ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯏꯆꯥ ꯂꯥꯏꯌꯦꯡꯕ ꯗꯣꯛꯇꯔꯗ ꯆꯠꯄꯅꯤ ꯑꯩꯗꯤ ꯂꯥꯟ ꯆꯠꯄ ꯅꯠꯇꯦ ꯂꯥꯟ ꯆꯠꯂꯒꯗꯤ ꯑꯩ ꯈꯨꯠꯂꯥꯏ ꯄꯨꯒꯅꯤ ꯗꯣꯛꯇꯔꯗ ꯏꯆꯥ ꯂꯥꯏꯌꯦꯡꯕ ꯆꯠꯄꯅꯤ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯕ ꯑꯩ ꯄꯣꯠꯇꯤ ꯄꯨꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯥꯏꯌꯦꯡꯕ ꯆꯠꯂꯤꯕꯁꯤ ꯃꯄꯥꯟ ꯂꯝꯗ ꯐꯣꯔꯦꯟꯗ ꯑꯃꯦꯔꯤꯀꯥꯗ ꯅꯠꯇꯦꯕ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔ
ꯑꯩꯒꯤ ꯏꯒꯤ ꯍꯧꯔꯛꯐꯝꯁꯤꯗ ꯑꯩ ꯏꯆꯥ ꯂꯥꯌꯦꯡꯕ ꯆꯠꯄꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯩꯒꯤ ꯀꯔꯤ ꯇꯧꯔꯒ ꯑꯩꯅ ꯆꯠꯇꯣꯔꯤꯕꯅꯣꯕ ꯑꯗꯩꯗ ꯁꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯩ ꯆꯨꯝꯃꯤ ꯈꯣꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯂꯦꯝꯅ ꯑꯃꯨꯛ ꯊꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯅꯉꯣꯟꯗ ꯇꯧꯁꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯁꯤꯁꯇꯔ ꯈꯔ ꯐꯝꯃꯤꯗꯨꯅ ꯑꯃꯁꯨ ꯍꯥꯏꯌꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯆꯥꯛ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯄꯨꯈꯝ ꯑꯃ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯅꯪꯅ ꯁꯤꯁꯇꯔ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯂꯣꯏ ꯆꯦꯟꯗꯔꯦ ꯑꯦꯇꯦꯟꯗꯦꯟꯅꯦ ꯑꯗꯨꯗꯤ ꯈꯪꯕꯤꯗ꯭ꯔꯦꯅ ꯍꯧꯖꯤꯛꯀꯤ ꯁꯦꯅꯤꯌꯔ ꯁꯤꯁꯇꯔ ꯑꯍꯨꯝꯃꯨꯛ ꯂꯩꯔꯝꯕꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯁꯤꯗꯩꯗ ꯑꯩꯅ ꯁꯤꯁꯇꯔ ꯍꯣꯏꯗ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕꯅ ꯆꯥꯛ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯄꯨꯈꯝ ꯑꯃ ꯃꯥꯡꯊꯣꯛꯑꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯥꯡꯊꯣꯛꯏꯕ ꯆꯒ꯭ꯔꯤꯡꯗꯣ ꯂꯧꯊꯣꯛꯑꯒ ꯅꯥꯀꯟꯗ ꯊꯝꯕꯤꯔꯣꯕ ꯃꯥꯡꯊꯣꯛꯇꯅꯕ ꯁꯥꯔꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯔꯣꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯇꯔ ꯍꯥꯏꯗꯨꯗꯤ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯏꯆꯦ ꯍꯥꯏꯖꯕꯅꯦꯕ ꯁꯤꯁꯇꯔ ꯍꯥꯏꯕꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯁꯨ ꯁꯤꯁꯇꯔꯒꯤ ꯑꯥꯔꯊꯕꯣꯛꯇꯤ ꯈꯪꯕꯅꯤꯅ ꯑꯩ ꯏꯆꯦꯅ ꯀꯧꯕꯅꯦꯕ ꯃꯉꯣꯟꯗ ꯃꯦꯗꯥꯝ ꯑꯅ ꯀꯧꯕꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯁꯤꯟꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯉꯣꯟꯗ ꯕꯦꯕꯥꯔ ꯎꯠꯆꯕꯅꯦꯕ ꯑꯦꯇꯦꯟꯗꯦꯟ ꯑꯅ ꯀꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯁꯦ ꯑꯩꯅ ꯁꯤꯁꯇꯔꯅꯤ ꯑꯗꯨꯅꯦꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇꯒ ꯇꯥꯕꯤꯌꯨ ꯁꯤꯃꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯁꯤꯒ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯒ ꯁꯥꯔꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯏꯕ ꯀꯣꯏꯁꯟꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯃꯛꯁꯦ ꯔꯤꯝꯁꯇ ꯄꯣꯛꯄ꯭ꯔꯥꯌꯦ ꯄꯣꯛꯑꯦ ꯍꯥꯏ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯆꯍꯤ 35 ꯐꯥꯔꯦꯕ ꯑꯗ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯗꯥꯛꯇꯔ ꯀꯅꯥꯗ ꯌꯦꯡꯒꯦ ꯑꯩꯅ ꯗꯥꯛꯇꯔ ꯅꯕꯀꯦꯁꯣꯔꯗ ꯌꯦꯡꯉꯦ ꯍꯥꯏꯕ ꯀꯔꯤ ꯅꯨꯃꯤꯠꯇ ꯌꯦꯡꯒꯦ ꯑꯩꯅ ꯅꯤꯡꯊꯧꯀꯥꯕꯗ ꯌꯦꯡꯉꯦ ꯍꯥꯏ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯩ ꯗꯥꯛꯇꯔ ꯎꯁꯥꯔꯥꯅꯤꯗ ꯀꯔꯤ ꯅꯨꯃꯤꯠ ꯑꯩ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇꯅꯦ ꯍꯥꯏꯕꯅꯦꯕ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ 2011ꯗꯅꯦꯕ ꯄꯣꯛꯏꯁꯦ ꯑꯗꯩ ꯍꯟꯗꯛꯀꯤꯁꯤꯅ ꯔꯥꯃꯦꯁꯣꯔꯅ ꯌꯦꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯎꯁꯥꯔꯥꯅꯤꯅ ꯀꯩꯅꯣ ꯇꯧꯏ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯤꯡꯊꯧꯀꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯣꯛꯇꯔꯁꯤꯡꯁꯦ ꯃꯥꯏ ꯅꯨꯃꯤꯠ ꯂꯣꯏ ꯈꯥꯏꯗꯣꯛꯏ ꯑꯗꯨꯗꯨꯅ ꯃꯥꯏ ꯅꯨꯃꯤꯠ ꯂꯣꯏ ꯌꯦꯡꯉꯤ ꯑꯗꯨꯅ ꯑꯃꯒ ꯑꯣꯁꯟꯅꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯃꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯌꯦꯠꯅꯕ ꯂꯩꯔꯤ ꯑꯩꯅ ꯁꯥꯔ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯑꯒ ꯑꯩꯁꯨ ꯈꯪꯖꯩ ꯌꯦꯡꯒꯗꯕ ꯗꯣꯛꯇꯔꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯇꯧꯅꯕꯅ ꯆꯦꯁꯦ ꯄꯤꯔꯦ ꯄꯤꯕꯗꯒꯤ ꯇꯦꯁ ꯇꯧꯅꯕ ꯆꯦꯁꯦ ꯃꯣꯏꯅ ꯄꯥꯏꯔꯒ ꯌꯦꯡꯉꯒ ꯇꯦꯁꯁꯦ ꯇꯧꯍꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕꯁꯦ ꯊꯣꯛꯑꯣꯏ ꯑꯩꯁꯨ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯟꯖꯒꯅꯤ ꯃꯣꯏꯅ ꯇꯦꯁꯀꯤ ꯆꯦꯁꯤ ꯃꯣꯏꯅ ꯃꯨꯜꯂꯒ ꯑꯩꯉꯣꯟꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯪꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯄꯤꯈ꯭ꯔꯕꯁꯤꯗ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯊꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯑꯗꯨꯕꯨ ꯄꯤꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯃꯣꯂꯣꯝꯅ ꯀꯩꯅꯣ ꯏꯔ ꯈꯣꯠꯂꯒ ꯊꯥꯗꯧ ꯑꯗꯩ ꯗꯣꯛꯇꯔꯗ ꯍꯪꯅꯕ ꯈꯣꯠꯅꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯃꯌꯥꯝꯗ ꯄꯦꯟꯗꯕꯁꯦ ꯑꯩ ꯐꯣꯡꯗꯣꯛꯄꯅꯤ ꯁꯤꯗ ꯑꯩ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯁꯥꯔ ꯍꯪꯕꯅꯦꯕ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯑꯩꯅ ꯁꯤꯃꯁꯨ ꯍꯪꯉꯦꯕ ꯐꯔꯦ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣ ꯇꯥꯔꯝꯗꯕꯁꯦ ꯑꯩꯅ ꯅꯧꯅ ꯇꯤꯀꯦꯠ ꯀꯛꯑꯒ ꯁꯥꯔ ꯗꯥꯛꯇꯔ ꯑꯃꯗ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯦ ꯔꯤꯝꯁꯀꯤ ꯁꯥꯏꯠꯇꯒꯤ ꯗꯣꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨꯒꯤ ꯌꯥꯗꯕꯒꯤ ꯅꯤꯌꯣꯝ ꯂꯩꯕ꯭ꯔꯥ ꯍꯪꯀꯥꯟꯗ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯉꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯅ ꯌꯦꯡꯉꯛꯄ ꯍꯥꯏꯁꯦ BPꯒꯨꯝꯕ ꯍꯥꯔꯠꯀꯨꯝꯕ ꯈꯔ ꯑꯣꯜꯂꯒ ꯇꯣꯛꯀꯅꯤ ꯐꯖꯅꯗꯤ ꯌꯦꯡꯉꯛꯑꯣꯏꯗꯅ ꯐꯖꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯗꯣꯛꯇꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯩ ꯃꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯃꯃꯥꯅꯦꯕ ꯏꯆꯥꯁꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕꯅ ꯐꯖꯅ ꯌꯦꯡꯉꯤ ꯃꯇꯨꯡꯗ ꯌꯦꯡꯕꯅ ꯐꯖꯅ ꯌꯦꯡꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯁꯦ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯂꯦꯞꯆꯒꯗꯧꯕꯅꯦꯕ ꯅꯨꯃꯤꯠꯇꯨꯒꯗꯤ ꯑꯩ ꯂꯥꯏꯌꯦꯡꯕ ꯂꯥꯛꯑꯕꯅꯤꯅ ꯗꯣꯛꯇꯔꯅ ꯐꯖꯅ ꯌꯦꯡꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯑꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯣꯠꯁꯦ ꯃꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤꯅ ꯁꯥꯔꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯄꯣꯠꯁꯤꯅ ꯑꯩꯒꯤ ꯈꯟꯅꯔꯤꯕ ꯑꯩꯒ ꯁꯤꯁꯇꯔꯁꯤꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯏꯆꯦ ꯑꯦꯇꯦꯟꯗꯦꯟꯁꯦ ꯁꯤꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯄꯣꯠꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯕꯅꯣ ꯑꯗꯩ ꯑꯩꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯇꯥꯗꯕꯅ ꯃꯣꯏꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯆꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯣꯕ ꯑꯗꯩ ꯅꯨꯃꯤꯠꯁꯤꯗ ꯃꯤꯇꯤꯡ ꯇꯧꯔꯦ ꯈꯣꯠꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ CC ꯀꯦꯃꯦꯔꯥ ꯂꯩ ꯑꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗꯁꯨ CC ꯀꯦꯃꯦꯔꯥ ꯊꯦꯠꯂꯤ ꯑꯗꯨꯒ ꯗꯥꯛꯇꯔꯒꯤ ꯀꯩꯅꯣꯗꯁꯨ ꯊꯦꯠꯂꯤ ꯆꯪꯉꯛꯄꯁꯨ ꯊꯦꯠꯂꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯃꯦꯔꯥꯁꯤꯁꯨ ꯃꯈꯣꯟ ꯊꯣꯛꯄ ꯁꯥꯎꯟ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯁꯥꯎꯟꯒ ꯂꯩꯈꯠꯂ ꯈꯣꯠꯂꯒ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯔꯒ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯂꯥꯜꯂꯝꯃꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯄꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯑꯅꯤ ꯍꯥꯏꯌꯦꯕ ꯑꯗ ꯑꯩ ꯍꯔꯥꯎꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯨꯞ ꯂꯩꯇꯦ ꯍꯥꯏꯕꯗꯣ CC ꯀꯦꯃꯦꯔꯥ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯨꯞ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ CC ꯀꯦꯃꯦꯔꯥꯗꯣ ꯂꯩꯔꯒ CC ꯀꯦꯃꯦꯔꯥꯗꯣ ꯁꯥꯔꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣꯕ ꯁꯥꯔꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 35ꯁꯤꯗ ꯑꯩꯅ ꯁꯥꯔꯣꯏꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯦ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯖꯜ ꯑꯃ ꯂꯥꯛꯑꯅꯤ
RM block ka kanglai paki ka pau phauna bangam dre moi gi se kanglai paka RM block ka se pau phauna rage phauna ba matungda nang gi se asum maran thuna puthorokani adagi muk tang taraga mapan sida aina mu message thare sir kamai tawbirage khopirage na ada sir na haire committee gi oba final gi report ama athu matam da thuani hayen aina tang tram panda mu tawbuni ko aina haire sir report to hayeng thohan biro na haire haidi kuire badina aisu mayam na kamai tawri bi ma kai tawre se ai ngonda su mayam hangak panina aina tumina lesan gre haibagi pol ma da miyam na su ureba adu haiba kansida moina nongni katang adigi aigi taching hai ka ai ba chawoi gi side tagi su kamai to bangang gi khokpe moina su haibe hangba khopa to kan nongni da ngai bi khopiu matam kitang di kano tawgi khoki gena adu moina yeitho ga moi gi oba side tagi moina phone tawtana khotna tawbagi wafam din natraga admai sum nainaraga laibagi phibam amada laireba adu tasengna aina haijaning budi aigi se moina asumba se puthokpiroi tawba namjalaga thamgadabu oitaragadi karigi damakta aibu tang tarada meeting gi kauribanoba tumina leibagi leiba aina tang mari da video aigi kaino je nungai tabje phongdokre phongdoki bse tumina leiba moi leibiba kai tawgeba tang tarada ai kaure aigi asumba se puthokani na aibu thaja hale adu thaja halaga aise moina meeting se loire matam khrai matungda soidana maki athubada puthorani thajabje kano tawrani na haidana aingonda lakpadagi aisu yumda halaeba halakpadi moina ngasi box se kari mata sigi matang sida lawkhatreba tasengna di moi tasengna harakanda hujiki sister attendance ya sina lale haibajidi saroi mayamna su khangam bibam chu thoeba numisida isi jigi statement lobo matamda mana wa kan ba khara ngangare khokre haibase si masam na hairam ba wani na ma lale haibajidi saroi na su khangabaneba ada saroi na huji tawbirisna aingonda aigi asumba aigi aramba sina nakalama da thangraga खनरिब सिगी मरमदा मयामदा खंगली अदगी आइगी ओनगी आइगी पोसिबु पाउदा हापी हापती हाइबगी मोंगदो ओइना नैनरले लैरेबा सिगी पोसिदी आइगी पोसिना करिगुंबा लालंबा तारगदी अरानबा पोसे नोइना करिगी तौबगी मयामदा संदुइगिनो हाइरगा नोइना तौनिबा पनिशमेंट तौबदा कशु काइदेबा आइजु मंगाइरे नोइना सीसी कैमरादा कैदा येंगा आइना लालम तारगदी आइ हुजिक लाओ आइ जेंदा थमो लाओबा आइ कीदेबा मरमदा आइ नुमिसु आइ छुंगलान लानदेबा aduna aina saroida hainingba hospital haibaje sir khoi mayang gi senglaba laisang dugi manungda yauriba isor dubuna ne hospital manungda laiba doctor dubuni sir adu doctor do layeng bala iba patient ko isna isor dubu thamoi sengna khoiram jagena laiba misak dubuni isogi mafam da lai khoram ba haibaje thamoi sengna puning changna haibadi aingonda huran si thi yaudana aingonda ego yaudana ngakchak theba yaudana aina निजनिंगी बोर्ड दुबु थमोय सेंगना निजबनी अदुना अकोइना डॉक्टर सिंदा थमीबा थाजबजे डॉक्टर मयामना सु मांगहन बिगनो थाजबजे थम्बियु असुमरान सु पुथोपियु सारोइना असुमरान पुथोगदी सारोइगे सु अकोइना सारोइजे सुमाइना असुमरान तौब मिसकनी खुसने हाइना सारोइबु जो कोइना नुंसीना सोनगनी अदु अरानबिगी मिसंगदा सारोइना सुम लेप कितारगदी सारोइबु सु मीना लाना लौगनी सर अदुना असुमबजे अथुबा मतमदने सारोइना ने पुथोपियु हाइबसे आई हाइजनिंगे बता सेंगना si hai raga i matang asitari lotion jarage